Pandi amadi Paracetamol tablet yauna Atopa Hidak makal yankai Henna drug quality test fail oiba thengnarakpadagi Central Drug Standard Control Organization Cdsco na puthokpa Note of Standard Quality Lista hairiba hidak sing ase Standard Quality gi matung ina sabanati Haina Laothokhre hairiba hidak sing ase gi manungda miyamna toina sanariba vitamin C amadi D3 tablet cell kill vitamin B complex amadi vitamin C soft gel anti-diabetic ki hidak Glimpri high blood pressure ke hidak telmisartan na chingba yauri hairi hidak saba company singi manungda hetero drugs alchem laboratories Hindustan Antibiotics Limited Karnataka Antibiotics and Pharmaceutical amadi Torrent Pharmaceutical singni hairi hidak sing asibu saba company singna pirakwa report ta quality test taukraba hidak ki batch asi makhoina sakibanate sajinaba hidak haibadi spurus drugs oiramba yai haina report tauri